ꯃꯩꯇꯩꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯅ ꯏꯔꯥꯡꯁꯦ ꯍꯧꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯦꯡꯗꯣꯛꯄꯗꯤ ꯂꯥꯏꯗꯅ ꯏꯝꯐꯥꯜ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯑꯩꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯂꯨ ꯑꯩ ꯏꯁꯥꯅ ꯌꯥꯏ ꯑꯩꯍꯥꯛꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩ ꯏꯁꯥꯃꯛ ꯋꯥꯍꯦꯡꯕꯝ ꯑꯅꯟ ꯁꯤꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯂꯤꯗꯔꯁꯤꯡꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯨꯅ ꯇꯨꯡ ꯏꯟꯖꯗꯨꯅ प्रजा मियामगी खोलाव तोला तारबसिंगी ngamjaba honajaduna lakhiba youth amada kumbi kendra gi MLA na amadi mahakna mekchaba khuneki BJP gi workers gunda khrana koi ngarang aigi kumbi setupur da leiba ai ward number 2 kumbi municipal council gi dumba ai samki yumda yum thugaina ba yum mai thage na laiba singase adugi matik haidingai leitana kumbi kendra ki praja miyam na condemn tawi adugi matik yaninde ain semiba ain lo ngaiba MLA amana siguma yamna narrow minded oiba yamna immature oiba political attack tawse masidi yam nungaite masina piriba message se praja miyam da kihalibra haibse hangni tawbiganu politically akoi legally dum thengnasi that 14 October da Satupur playground da ayanga thamjaki ba statement ado leibak ki mapa mapi amoina government asida yauriba BJP government double engine fail oiraba lenga asida yawe MLA amoina you are responsible to this incident kendra sigi yum mai tharak liba torbung bazar dagi horoga torbung sarwa lakai kangbai hokjagai leiba koiba kendra koiba mai chakliba singase matam chana security deploy taramba taragadi matam chana preventive measures lokalamba taragadi irang se thoamloi haina as a citizen as a responsible youth leader aina madu praja miyamgi amadi relief camp da leiba chinaw singi ho chilakanda aina madu gi statement du phongokibani maduda kanagumba kanglu proof particular amana irang se thoali haina haigib leite maitai ni irang thoali haigibasu leite karigumba maitai na irang se hobani haiba aina hairam taragadi hojik praja miyam na lali haidna sengdoku haidna hojik mioi khrana hairise masi sengdokpadi laidna imphal thangal bazar da ibu thori yalaga halu ai sana yai yang haigiba leite yamna vested interest ta tawkiba innocent peoples meyam halibase masi hakthengna mi mangdu uhoba yamna pendabagi koyang khoisongdabagi aina thamgiba wafamni kumbi kendra se akoi aduki matik wai habse mibung khuding mangna khangi manipur da leiba mibung khuding mangna laingobi da koi chandon pokbi da adumba terrorist singna misam miyam gi yum mai tharakna mi halakpa mongoi kapsilakpa matamda ai inaw Kumanthem Kennedy amna nungsigraba mau pau faba pukjel sengba mathongna leiba ai inaw nupa ama thabak ta nongoi maruna panuna ai gi tampak mukta da thawai thakiba adugumba thodok kya ama koi ngasi su ningsingli makhoi sing adugi akoi madu makhoi sing adugi amadi waraba mayum makai mai thadok pikraba praja singi damakta achumba phangnabagi damakta koi Congress party na kumbi kendra da hodna dun lakli hot hodna kigani Congress party kumbi kendra gi miyam gi damakta lep khigani amadi kendra se awon ba kendra ma porakpa matamda Congress party na thodang lobani lana praja miyam da aranba mong da yamna fattaba mong da interpret toguna MLA na insilliba irang thokna ba insilliba se lebak masa taba wali legal awareness dakar hoy makutta ain lo pairaga mi gi yum mai thar so hadna thaji leiba sigumba lusingba singa se masi airi masi makhoi singa se para tambugi matam yaurabra haiduna ai khanjai masi haijage masi sengdoksage aduna kumbi kendra gi praja miyam yam nungsina na yam na wana mateng pangaduna leiriba ase aiga praja ga leinariba mari ase masida khut tharakpa masida singset jainabagi honarakpa singa se praja miyam na blindly follow tobiganu saiton GP gi leiba praja miyam tuki matik nungsiba irang asina matik chaina phanglaba saitheng nanglaba praja miyam ni aina miyam da khorumduna haijari akoi aranbana karino chumbana karino haibado khalakanda akoi khong thangsi akoi amana ama yengsinagumsi tabutubu
ꯂꯩꯕꯥꯛꯀꯤ ꯃꯄꯥ ꯃꯄꯤ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯖꯥꯅ ꯋꯥꯕ ꯇꯥꯔꯒꯗꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯋꯥꯏ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯔꯥꯏꯠꯐꯨꯜ ꯀ꯭ꯂꯦꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯠꯃꯦꯟꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯝꯖꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯩ꯫ ꯊꯦꯡꯛ ꯌꯨ꯫